ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯤꯡꯁꯦꯜꯗꯨꯒꯤ ꯃꯔꯨꯝꯗ ꯏꯄꯤꯁꯣꯗ 6 ꯁꯨꯕ ꯇꯥꯡꯀꯛ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯅꯔꯦꯇꯔ ꯑꯩꯍꯥꯛꯅ ꯄꯥꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯛꯂꯕꯁꯨ ꯃꯌꯥꯝꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯛꯄꯤꯔꯝꯃꯨ ꯍꯥꯏꯖꯔꯤ꯫ ꯄꯤꯕꯥꯔꯦꯜ ꯍꯧꯖꯤꯛꯇꯤ ꯈꯪꯂꯤ ꯊꯔꯤꯛ ꯊꯥꯒꯤ ꯄꯣꯠꯂꯝ ꯈꯔ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯂꯩꯔꯝꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯃꯨꯡ ꯑꯁꯤ ꯃꯑꯣꯡ ꯑꯃ ꯏꯇꯥ ꯇꯥꯗ꯭ꯔꯕꯅꯤ ꯍꯥꯏꯕꯁꯤ꯫ ꯑꯗꯨꯕꯨ ꯊꯔꯤꯛ ꯊꯥꯗꯤ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯅꯣ, ꯑꯗꯨꯒ ꯁꯤꯈꯤꯕ ꯊꯣꯛꯂꯕꯁꯨ ꯃꯇꯧ ꯀꯝꯗꯧꯅ ꯀꯅꯥꯅ ꯇꯧꯗꯨꯅ ꯍꯥꯠꯄ ꯑꯣꯏꯔꯝꯒꯗ꯭ꯔꯒꯦ ꯍꯥꯏꯕꯁꯤ ꯋꯥꯈꯜ ꯑꯁꯤꯗ ꯆꯤꯡꯅꯔꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯕꯨꯗꯤ ꯇꯧꯔꯨꯅꯤ, ꯇꯧꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯑꯃꯨꯛꯇꯗꯤ ꯋꯥꯈꯜ ꯂꯩꯇꯥꯅ ꯈꯜꯂꯒ ꯂꯩꯔꯒꯦ ꯈꯜꯂꯛꯄꯗꯒꯤ ꯉꯁꯤꯗꯤ ꯃꯍꯥꯛ ꯑꯀꯤꯕ ꯀꯌꯥ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯂꯒ ꯎꯄꯥꯏ ꯑꯃ ꯊꯤꯔꯛꯏ꯫ ꯃꯇꯝꯁꯤ ꯅꯨꯃꯤꯗꯥꯡꯅꯤ꯫ ꯃꯃꯥꯒ ꯆꯥꯛ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯤ꯫ ꯃꯃꯥ ꯑꯗꯨꯗꯤ ꯄꯨꯡꯉꯛꯂꯤ꯫ ꯉꯁꯤ ꯅꯤꯅꯤ ꯍꯨꯝꯅꯤꯁꯤ ꯌꯨꯒ ꯊꯛꯇꯕꯤꯗ ꯌꯨꯝꯗ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯔꯛꯄ ꯑꯁꯤꯗ ꯑꯁꯨꯝꯅ ꯋꯥꯈꯜꯗꯨ ꯈꯔ ꯅꯨꯡꯉꯥꯏꯕꯗꯒꯤ ꯃꯃꯥ ꯑꯁꯤ ꯐꯃꯨꯡꯗ ꯆꯪꯗꯨꯅ ꯉꯟꯇꯥ ꯇꯨꯝꯈ꯭ꯔꯤ꯫ ꯄꯤꯕꯥꯔꯦꯜꯗꯤ ꯃꯍꯥꯛꯀꯤ ꯐꯃꯨꯡꯗ ꯆꯪꯉꯒ ꯃꯤꯡꯁꯦꯜ ꯃꯆꯥ ꯑꯗꯨꯃꯒ ꯁꯝꯁꯦꯠ ꯇꯨꯝꯃꯒ ꯄꯥꯏꯗꯨꯅ ꯐꯝꯂꯒ ꯌꯦꯡꯂꯒ ꯂꯩꯔꯤ꯫ ꯋꯥꯈꯜꯗꯁꯨ ꯑꯁꯨꯝꯅ ꯈꯜꯂꯛꯏ, ꯊꯔꯤꯛꯊꯥ, ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯒꯦ? ꯏꯉꯥꯎ ꯉꯥꯎꯖꯅ ꯅꯪꯅ ꯑꯩꯈꯣꯏꯗ ꯂꯥꯛꯑꯝꯕꯗꯣ ꯂꯥꯛꯈꯤꯗꯕꯁꯦ ꯑꯩꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦꯅꯦ꯫ ꯋꯥꯈꯜ ꯑꯁꯤꯗ ꯎꯪꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯁꯨ ꯖꯔ ꯖꯔ ꯍꯧꯈꯤꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 12:30 ꯌꯧꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯎꯪꯗꯨꯅ ꯐꯝꯂꯤꯉꯩ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯇꯥꯔꯤꯕ ꯃꯍꯥꯛꯀꯤ ꯃꯃꯤ ꯑꯗꯨꯗꯤ ꯇꯨꯡꯗ ꯑꯃꯨꯕ ꯑꯃ ꯁꯠ ꯊꯣꯔꯛꯄ ꯑꯗꯨꯗ ꯄꯤꯕꯥꯔꯦꯜꯗꯨ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯏ꯫ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯂꯩꯕ ꯎꯔꯝꯗꯦ, ꯐꯛꯂꯥꯡꯗꯨ ꯈꯛ ꯅꯠꯇꯅ꯫ ꯑꯃꯨꯛꯁꯨ ꯀꯣꯌꯦꯡ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯎꯗꯦ꯫ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯑꯃꯨꯛ ꯀꯣꯌꯦꯡ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯇꯥꯔꯝꯗ꯭ꯔꯤ꯫ ꯄꯤꯕꯥꯔꯦꯜ ꯈꯔꯗꯤ ꯆꯤꯡꯅꯔꯕꯅꯤ꯫ ꯈꯪꯗ꯭ꯔꯗꯤ ꯈꯪꯂꯒꯦ ꯈꯟꯗꯨꯅ ꯃꯤꯡꯁꯦꯜ ꯑꯗꯨ ꯌꯦꯡꯂꯒ ꯀꯣꯌꯦꯡ ꯌꯦꯡꯉꯤ꯫ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨ ꯁꯤꯟꯕ ꯊꯨꯡꯅ ꯆꯠꯂꯤ꯫ ꯃꯇꯝ ꯑꯁꯤꯗꯁꯨ ꯀꯔꯤꯁꯨ ꯎꯗ꯭ꯔꯤ꯫ ꯄꯤꯕꯥꯔꯦꯜ ꯂꯥꯡꯇꯛꯅꯕ ꯁꯨꯝ ꯍꯦꯜꯂꯛꯏ꯫ ꯃꯤꯡꯁꯦꯜ ꯎꯄꯨ ꯑꯗꯨ ꯇꯝꯅ ꯆꯪꯂꯛꯏ, ꯑꯗꯨꯒ ꯑꯃꯨꯛ ꯃꯁꯥꯗꯨ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯃꯃꯤ ꯀꯔꯤ ꯇꯥꯕꯅꯣ ꯌꯦꯡꯂꯛꯏ꯫ ꯑꯀꯣꯟꯕꯗꯗꯤ ꯃꯍꯥꯛꯅ ꯈꯧꯔꯥꯡꯕ ꯄꯨꯝꯕꯗꯨ ꯐꯪꯂꯛꯏ꯫ ꯃꯤꯡꯁꯦꯜ ꯃꯆꯥ ꯈꯨꯕꯥꯛꯃꯨꯛꯇ ꯄꯥꯛꯄ ꯑꯗꯨꯗ ꯍꯟꯗꯛꯇꯤ ꯎꯔꯦ ꯎꯄꯨ ꯑꯗꯨꯗꯒꯤ ꯃꯤ ꯑꯃꯒꯤ ꯃꯃꯥꯏ ꯃꯥꯟꯕ ꯑꯃꯒꯤ ꯃꯃꯤ ꯇꯥꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯤꯕꯥꯔꯦꯜꯗꯨ ꯃꯃꯤꯠꯇꯨ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩ꯫ ꯎꯔꯤꯕ ꯃꯃꯥꯏ ꯑꯗꯨ ꯇꯞꯅ ꯃꯌꯦꯛ ꯁꯦꯡꯂꯛꯏ꯫ ꯃꯇꯝ ꯑꯁꯤꯗꯗꯤ ꯄꯤꯕꯥꯔꯦꯜꯗꯨ ꯁ꯭ꯋꯥꯏ ꯍꯦꯛ ꯂꯥꯎꯏ꯫ ꯃꯁꯛ ꯑꯗꯨ ꯊꯔꯤꯛ ꯊꯥꯕꯨ ꯍꯦꯟꯅ ꯃꯥꯜꯂꯛꯂꯤ꯫ ꯃꯥꯟꯃꯟꯈ꯭ꯔꯗꯨꯅ ꯄꯟꯊꯕ ꯇꯧꯗꯅ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯊꯔꯤꯛ ꯊꯥ ꯑꯁꯤ ꯍꯥꯏꯅ ꯀꯧꯔꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯀꯧꯔꯨꯕ ꯑꯁꯤꯗꯗꯤ ꯃꯃꯤ ꯑꯗꯨꯁꯨ ꯐꯠ ꯃꯥꯡꯈ꯭ꯔꯤ꯫ ꯄꯤꯕꯥꯔꯦꯜ ꯎꯔꯨ ꯂꯩꯗꯨꯅ ꯀꯣꯌꯦꯡ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯀꯔꯤꯃꯠꯇ ꯎꯈꯤꯗ꯭ꯔꯤ꯫ ꯑꯃꯨꯛꯀ ꯍꯦꯟꯅ ꯆꯤꯡꯅꯕ ꯑꯃꯗꯤ ꯂꯥꯡꯇꯛꯅꯕ ꯍꯦꯟꯃꯟꯕꯗꯒꯤ ꯃꯆꯤꯟꯗꯨꯗ ꯊꯔꯤꯛ ꯊꯥ ꯀꯧꯗꯨꯅ ꯃꯤꯡꯁꯦꯜ ꯑꯗꯨ ꯄꯥꯏꯗꯨꯅ ꯀꯣꯌꯦꯡ ꯌꯦꯡꯗꯨꯅ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯔꯛꯏ꯫ ꯃꯊꯪ ꯁꯨꯝ ꯍꯧꯖꯤꯛꯇꯤ ꯁꯨꯃꯥꯡ ꯌꯧꯈ꯭ꯔꯤ꯫ ꯁꯨꯃꯥꯡ ꯌꯧꯔꯛꯄ ꯑꯁꯤꯗꯗꯤ ꯀꯔꯤꯃꯠꯇ ꯎꯔꯛꯇꯕ ꯑꯗꯨꯗ ꯄꯤꯕꯥꯔꯦꯜ ꯃꯃꯤꯠꯇꯨ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯏ꯫ ꯈꯪꯍꯧꯗꯅ ꯊꯔꯤꯛ ꯊꯥꯕꯨ ꯅꯨꯡꯁꯤꯕ ꯄꯣꯛꯂꯛꯄꯒꯨꯝꯅ ꯐꯥꯎꯔꯛꯏ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯗꯥꯔꯤꯗ ꯃꯈꯣꯡ ꯑꯗꯨ ꯌꯥꯟꯊꯗꯨꯅ ꯐꯝꯊꯩ, ꯑꯗꯨꯒ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯇꯝ ꯑꯁꯤꯗ ꯏꯃꯨꯡꯗꯒꯤ ꯑꯃꯨꯕ ꯑꯃꯈꯛ ꯊꯣꯔꯛꯄ ꯑꯗꯨ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯎꯔꯤ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯄꯤꯕꯥꯔꯦꯜ ꯃꯄꯤ ꯑꯗꯨ ꯇꯩꯊꯣꯛꯏ, ꯑꯗꯨꯒ ꯃꯆꯤ ꯑꯃꯠꯇ ꯂꯦꯡꯗꯅ ꯐꯝꯗꯨꯅ ꯂꯩ꯫ ꯍꯦꯛ ꯌꯦꯡꯕꯗꯗꯤ ꯑꯀꯤꯕ ꯁꯛꯐꯝꯅꯤ꯫ ꯃꯩꯈꯨ ꯑꯃꯒꯨꯝꯅ ꯋꯥꯎꯔꯤ ꯑꯃꯨꯕ ꯑꯗꯨ ꯇꯞꯅ ꯊꯣꯔꯛꯇꯨꯅ ꯄꯤꯕꯥꯔꯦꯜꯒꯤ ꯍꯦꯛ ꯃꯇꯨꯡꯗ ꯂꯩꯈ꯭ꯔꯤ꯫ ꯃꯗꯨꯗ ꯄꯤꯕꯥꯔꯦꯜꯗꯨ ꯃꯈꯣꯜ ꯊꯣꯛꯅ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯗꯨꯗ ꯀꯧꯔꯛꯏ, ꯊꯔꯤꯛ ꯊꯥ, ꯅꯪ ꯊꯔꯤꯛ ꯊꯥ ꯅꯠꯇ꯭ꯔꯥ? ꯑꯃꯨꯕ ꯑꯗꯨꯁꯨ ꯀꯔꯤꯁꯨ ꯍꯥꯏꯗꯦ, ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩ꯫ ꯃꯃꯥꯏ ꯃꯃꯤꯠ ꯑꯅꯤ ꯑꯗꯨ ꯃꯩꯈꯨꯒꯨꯝꯅ ꯇꯧꯔꯤꯕꯅꯤ, ꯀꯔꯤꯃꯠꯇ ꯁꯦꯡꯅ ꯎꯗꯦ꯫ ꯑꯗꯨꯕꯨ ꯄꯤꯕꯥꯔꯦꯜ ꯃꯍꯥꯛꯀꯤ ꯈꯪꯅꯤꯡꯕ ꯑꯗꯨ ꯍꯪꯕꯗꯤ ꯂꯦꯞꯇꯦ꯫ ꯄꯤꯕꯥꯔꯦꯜ, ꯑꯩ ꯈꯪꯉꯤ ꯅꯪ ꯊꯔꯤꯛ ꯊꯥ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯁꯤ꯫ ꯑꯣꯏꯔꯝꯕ ꯇꯥꯔꯒꯗꯤ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯒꯤ ꯏꯃꯨꯡꯁꯤꯗ ꯂꯦꯡꯗꯅ ꯂꯩꯔꯤꯕꯁꯦ? ꯊꯋꯥꯏ ꯑꯣꯏꯅ ꯑꯣꯜꯂꯒ ꯆꯠꯈ꯭ꯔꯕꯗꯤ ꯑꯁꯤ ꯂꯩꯕꯥꯛꯇ ꯂꯩꯔꯨꯕ ꯌꯥꯗꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯗ ꯀꯔꯤ ꯇꯥꯛꯅꯤꯡꯂꯤꯕꯅꯣ, ꯀꯔꯤ ꯈꯪꯍꯜꯂꯤꯕꯅꯣ? ꯃꯇꯝ ꯑꯗꯨꯗꯁꯨ ꯑꯃꯨꯕ ꯑꯗꯨ ꯀꯔꯤꯃꯠꯇ ꯂꯦꯡꯗꯦ, ꯈꯨꯝꯁꯨ ꯀꯔꯤꯃꯠꯇ ꯈꯨꯝꯂꯛꯇꯦ꯫ ꯄꯤꯕꯥꯔꯦꯜ ꯋꯥꯗꯨ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ, ꯍꯥꯏꯌꯣ, ꯑꯩꯉꯣꯟꯗ ꯆꯤꯡꯅꯍꯜꯂꯅꯨ꯫ ꯑꯩꯅ ꯄꯥꯡꯕ ꯌꯥꯕ ꯃꯇꯦꯡ ꯂꯩꯔꯕꯁꯨ ꯅꯪꯉꯣꯟꯗ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤ, ꯑꯗꯨꯕꯨ ꯅꯪ ꯑꯩꯉꯣꯟꯗꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯇꯝꯃꯨ꯫
Tanja asida mamitu noiri tawduna imungdagi mangol aduda mama adu fat thorakpada amubadu soi mangkhri. Ibungo karino nangna athingba hingsida murum solidubo. Bibarelna Mingsel masadu pairaga yingduda phamlaga leiramba adu uirum thorakpa sanadu khangpre khangi mamida du khangsing singkhri. Is mangi numidang sida Mingsel lingba ta hoidi hairaga kaino nangna tawridubo adu su phai khangde phate khangdaba Mingsel asida as hare asi haiduna Mingsel adu phat mulli aduga masadu singkhatli hoganaba aduga imungda sangminakhri. Mingsel adu sanana paikhri aduga irenjana tumnanaba hairamlaga chakri. Bibarel su phamungda tumina hiptuna laikri. Wakhaldadi tharek thagi wakhaltana yomkhri aduga sanadi wakhalladu hena nungairamdi. Kamdauna hausi oiriba phibam asidagi nanthokani khanbada awabadabu oirakli. Loinena masa gyan tarakpa maluraga hausi oiramliba asida hena matha sarabani. Mahakti anambada ningsinglibani. Tharik thaga mahakada loinarakpanina himna wakhal amuk tholai. Numito tharik thado kamna lakpani aduga sana sumang masida hauriba napi adu foiduna leiringai matamni. Sanana ibema kaidori nangbo susu tawraga laisibo napanaga kari hairaagi. Ine aise moigi maza natabra khangde adububa kari haira inoba. Aise macha oiram to mandra makhoi I oirabasu nusina pokpiba mandra aise. Hai adumaina hainone ta hoidini nangba si phauba haimandrabani ni ai ngasidi yamna pindi adububa maramda phajara haira udara ini da so kari kamdawano do ini ne so haibini dana. Aise macha na tabagomna ngangse phakpa ngamdre aphangwa nupada mayum panja khrosidani ngangisi moina. Ihe adugi oire nang nga sa aidigi na thawai nungai tana kapliside. Sesi ai wa haigisi sida phamtharao. Asi haiduna mahake manakta phamthali aduga masamana adu sembiraga tamna themlai. Ningol haisidine yum pandri phauba asengba yumnak sagai amata leiti. Taibangi chatnarol ama oina nupina yum panba haibase chatni. Aduna maram oiraga nangeso hauzik mapung marai pharabanina mafam saba amada naheningdana ne haiba oiranganida. Adudane nupani haiduna khara sauningi matagum zazat phajadaba wahi watado hairakpa oirangani. Nangbo hek pukpiba napani aduk lana sukhanganu. Nupa haisidi puktadi kari mata thamdabani haining ngangning bado dong dani nganglibase. Tharik tha ado dong ngangi danasu masa ningol aingondabo adumaina ngangsa ido aise masa anati hainatro. Hoise yarise nanda sumaina ne imunga nungaina dre haiduna ne prap jela agane la ise yamna pharabani. Kanagumba khara amadi awanugai tamthok tabai masa matomta ne makok to puba ngamlaktadana natana taba wakhal khalakpadane yaudabnati. Khangde ni aise adumaina nongwadi khalakpra khangde. Hai ta hoideni nangba laose mangon sidane oina phamusi. Ngasidine ai kaithel khamin asinbado leirakpani isana thongbado yamna hawbani adunane nang thongangena thoi ki leiraga thamlabani ni inena. Wai si tabada ngasai make isuk suklaga leiramba tharik tha wakhal maka lamagumna momon tawraga sanada onsilai. As aina pamsabe insang ne dudi ine horendi aina hawna thongbirage. Wai asi haina pukseptagi mingsel mazadu lokthori aduga momon nokna matomta yengje. Matawadu ubata sanana fit tawdana amu hangai. Ima karino ne mingsel mazaduda yeblaga ta chatli. Mingsel yengningasu egi upu asawbaduda yengusu sungya yadi. Wahi makhata dana tharik thado nofet tarumlaga imungda sensinki. Upu mingsel apakpa adu imamangda mora ama thaduna phammi aduga masam adu nala duni yengjari. Adubu numit asigi nongalakpadagi amuk hana tharik tha mafam asida lakhidi. Nongni leiraga laikai asida tharik tha mangkhri haidura chibol ngangnare. Aduga
ꯑꯃꯨꯛꯁꯨ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯑꯁꯤꯗ ꯕꯗꯅꯥꯝ ꯄꯤꯔꯛꯄ ꯃꯥꯟꯕ ꯂꯩꯔꯛꯄ ꯑꯗꯨꯗ ꯁꯅꯥ ꯊꯃꯣꯏ ꯀꯥꯏꯈꯤ꯫ ꯐꯅ ꯋꯥꯅ ꯍꯣꯠꯅꯗꯨꯅ ꯃꯗꯨꯒꯤ ꯕꯗꯅꯥꯝ ꯑꯗꯨꯃꯗꯤ ꯀꯣꯛꯍꯟꯈ꯭ꯔꯤ, ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯕꯗꯤ ꯅꯠꯇꯦ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯊꯥꯔꯤꯛ ꯊꯥꯒꯤ ꯃꯤꯡꯁꯦꯜ ꯑꯃꯗꯤ ꯁꯝꯖꯦꯠꯁꯤ ꯃꯍꯥꯛꯀꯤ ꯎꯄꯨ ꯃꯅꯨꯡ ꯑꯁꯤꯗ ꯂꯩꯔꯝꯕ ꯑꯁꯤꯗ ꯍꯦꯟꯅ ꯑꯉꯛꯄ ꯑꯃꯗꯤ ꯆꯤꯡꯅꯕ ꯑꯃ ꯑꯣꯏꯍꯜꯂꯕꯅꯤ꯫ ꯁꯣꯝꯗꯅ ꯏꯕꯣꯆꯧꯕ ꯃꯍꯥꯛꯀꯤ ꯊꯧꯔꯥꯡ ꯄꯨꯝꯕꯗꯨ ꯍꯧꯅꯅꯕ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯁꯤꯗ ꯃꯃꯤꯠꯇꯨ ꯈꯪꯄꯥꯡ ꯄꯥꯡꯉꯛꯏ꯫ ꯃꯍꯥꯛꯀꯤ ꯅꯥꯀꯟꯗ ꯇꯨꯝꯂꯤꯕ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯂꯒ ꯐꯃꯨꯡꯗꯒꯤ ꯇꯞꯅ ꯀꯨꯝꯊꯔꯛꯏ꯫ ꯑꯗꯨꯒ ꯍꯥꯟꯅ ꯁꯦꯝ ꯁꯥꯗꯨꯅ ꯊꯝꯈ꯭ꯔꯕ ꯑꯃꯒꯨꯝꯅ ꯃꯅꯤꯡꯂꯣꯝꯗ ꯊꯣꯔꯛꯇꯨꯅ ꯌꯦꯅꯈꯥꯗ ꯐꯤꯅ ꯀꯨꯞꯁꯤꯟꯗꯨꯅ ꯊꯝꯂꯝꯕ ꯄꯣꯠꯁꯛ ꯈꯔ ꯑꯗꯨ ꯂꯧꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯌꯦꯅꯈꯥ ꯑꯗꯨꯗ ꯈꯣꯡꯒꯥꯏ ꯆꯟꯅ ꯐꯝꯗꯨꯅ ꯃꯩꯈꯦꯠ ꯑꯃ ꯆꯨꯈꯠꯂꯤ, ꯀꯦꯅꯦꯠ ꯑꯃ ꯊꯥꯜꯂꯒ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯏꯀꯣꯏ ꯀꯣꯏꯅ ꯊꯝꯃꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ, ꯀꯅꯥꯒꯤꯁꯨ ꯃꯈꯣꯜ ꯑꯃꯠꯇ ꯇꯥꯗ꯭ꯔꯕꯅꯤ꯫ ꯍꯨꯏ ꯍꯧꯗꯣꯡ ꯀꯥꯎꯖꯦꯡ ꯍꯔꯥꯎ ꯐꯥꯎꯕ ꯇꯨꯝꯅꯕ ꯍꯤꯞꯅꯕ ꯄꯨꯡꯆꯤꯛ ꯆꯤꯛꯄ ꯃꯇꯝꯅꯤ꯫ ꯑꯁꯨꯝꯅ ꯄꯣꯠꯂꯝ ꯀꯌꯥ ꯑꯗꯨ ꯊꯝꯂꯕ ꯇꯨꯡꯗ ꯑꯁꯨꯝꯅ ꯋꯥꯈꯜ ꯑꯗꯨ ꯈꯜꯂꯤ꯫ ꯑꯩꯕꯨ ꯑꯣꯖꯥ ꯃꯥꯏꯕꯗꯨꯅ ꯍꯥꯏꯔꯝꯕꯗꯨꯕꯨ, ꯑꯣ ꯁꯤꯁꯤꯅ ꯁꯣꯝꯗ ꯊꯝꯕ, ꯑꯗꯨꯒ ꯁꯤꯁꯤꯅ ꯁꯤꯗ, ꯁꯤ ꯑꯣꯏꯗꯤ ꯆꯨꯝꯃꯤ꯫ ꯑꯗꯨꯒ ꯆꯤꯟꯗ ꯁꯣꯟꯒꯗꯕꯗꯨꯅ ꯀꯔꯤ ꯍꯥꯏꯕ? ꯅꯤꯡꯁꯤꯡꯉꯤ, ꯈꯪꯅꯤꯗꯣ, ꯉꯁꯤꯗꯤ ꯑꯉꯥꯡ ꯑꯃ ꯄꯦꯇꯋꯥ ꯃꯥꯅ ꯑꯩꯉꯣꯟꯗꯒꯁꯨ ꯑꯩꯒꯤ ꯏꯃꯨꯡꯗꯒ ꯁꯤꯡꯅꯕ ꯁꯥꯔꯗꯅ ꯈꯪꯅꯤꯅ꯫ ꯋꯥꯈꯜ ꯑꯁꯤ ꯈꯟꯅ ꯈꯟꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯇꯧꯅ ꯃꯥꯏꯕ ꯑꯗꯨꯃꯛꯅ ꯇꯥꯛꯑꯝꯕ ꯑꯗꯨꯃꯛ ꯇꯧꯕ ꯍꯧꯔꯛꯏ꯫ ꯑꯍꯥꯟꯕꯗꯗꯤ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕꯗꯨꯃꯛ ꯐꯪꯉꯒ ꯂꯣꯏꯔꯦ ꯈꯟꯅ ꯇꯧꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯁꯥꯔꯣꯏ ꯉꯥꯔꯣꯏꯒ ꯂꯣꯏꯅꯕꯁꯤꯃꯛꯇꯕꯨ ꯑꯀꯤꯕꯒꯤ ꯃꯁꯛꯅꯤꯅ ꯇꯞꯅ ꯇꯞꯅ ꯑꯀꯤꯕ ꯐꯥꯎꯔꯛꯏ꯫ ꯃꯍꯥꯛꯅ ꯑꯀꯤꯕ ꯐꯥꯎꯔꯛꯂꯤꯕ ꯑꯁꯤ ꯑꯃꯝꯕ ꯃꯔꯛ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯟꯇ꯭ꯔ ꯑꯗꯨ ꯍꯩꯕꯣꯏ ꯍꯩꯇꯕꯣꯏ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯕꯗ ꯁꯪꯒꯣꯏ ꯃꯔꯨꯝꯗ ꯁꯣꯔ ꯁꯣꯔ ꯇꯧꯔꯛꯄ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯛꯄꯗꯒꯤꯅꯤ꯫ ꯑꯗꯨꯕꯨ ꯑꯃꯥꯏꯕꯗꯨꯅ ꯇꯥꯛꯄꯤꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯤꯕ ꯌꯥꯗꯦ ꯍꯥꯏꯕꯗꯒꯤ ꯀꯤꯗꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯩ꯫ ꯐꯅ ꯍꯣꯠꯅꯔꯕꯁꯨ ꯑꯀꯤꯕꯗꯤ ꯈꯔ ꯃꯈꯩꯗꯤ ꯑꯗꯨꯃꯛ ꯐꯥꯎꯔꯤꯕꯅꯤ꯫ ꯃꯇꯧ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯤꯕ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯑꯗꯨ ꯊꯨꯅ ꯌꯥꯡꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯄꯥꯏꯁꯤꯜꯂꯛꯏ꯫ ꯃꯍꯥꯛꯅ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯑꯀꯤꯕꯒꯤ ꯃꯤꯍꯨꯜꯁꯨ ꯑꯗꯨ ꯚꯨꯠ ꯑꯁꯤꯅ ꯌꯥꯝꯅ ꯂꯥꯏꯅ ꯈꯪꯂꯤ꯫ ꯏꯕꯣꯆꯧꯕ ꯎꯏꯁꯤꯜꯂꯝꯕ ꯃꯃꯤꯠ ꯑꯗꯨ ꯇꯞꯅ ꯄꯥꯡꯊꯣꯔꯛꯏ꯫ ꯃꯍꯥꯛꯀꯤ ꯍꯦꯛ ꯃꯃꯥꯡꯗ ꯋꯥꯡꯖꯤꯡ ꯋꯥꯡꯕ ꯑꯃ ꯂꯦꯞꯂꯒ ꯂꯩꯔꯝꯕ ꯑꯁꯤꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯃꯍꯥꯛꯀꯤ ꯑꯀꯤꯕ ꯑꯈꯪꯕ ꯑꯗꯨ ꯃꯇꯧ ꯑꯗꯨꯗ ꯑꯃꯨꯕ ꯊꯋꯥꯏ ꯐꯠꯇ꯭ꯔꯕ ꯚꯨꯠ ꯑꯗꯨꯅ ꯅꯣꯛꯂꯛꯏ꯫ ꯃꯤ ꯑꯃꯅ ꯅꯣꯛꯂꯛꯄ ꯑꯣꯏꯔꯝꯂꯕꯗꯤ ꯀꯔꯤꯁꯨ ꯀꯤꯂꯝꯂꯣꯏ, ꯑꯗꯨꯕꯨ ꯑꯀꯤꯕ ꯁꯛꯐꯝ ꯑꯁꯤꯅ ꯅꯣꯛꯂꯛꯄ ꯑꯁꯤꯗꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯤꯍꯜꯂꯤ꯫ ꯈꯣꯟꯖꯦꯜ ꯈꯔ ꯄꯧꯔꯞꯅ ꯑꯁꯨꯝꯅ ꯏꯕꯣꯆꯧꯕꯗ ꯍꯥꯏꯔꯛꯏ꯫ ꯍꯦ ꯅꯨꯄꯥ, ꯀꯩꯒꯤꯅꯣ ꯑꯗꯨ ꯀꯤꯒꯟꯕ? ꯅꯪꯅ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯀꯧꯔꯤꯕꯅꯣ? ꯅꯪꯒꯤ ꯑꯅꯤꯡꯕꯗꯣ, ꯑꯄꯥꯝꯕꯗꯣ ꯀꯔꯤꯅꯣ ꯍꯥꯏꯌꯨ꯫ ꯑꯩꯅ ꯅꯪꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯄꯤꯒꯅꯤ, ꯑꯗꯨꯒ ꯃꯗꯨꯒꯤ ꯂꯃꯟ ꯑꯣꯏꯅ ꯅꯪꯅ ꯑꯩꯒꯤ ꯑꯄꯥꯝꯕꯁꯨ ꯄꯤꯒꯗꯕꯅꯤ꯫ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯕꯨ ꯑꯋꯥꯐꯝꯗ ꯁꯣꯏꯗꯅ ꯇꯥꯒꯅꯤ꯫ ꯑꯩ ꯀꯩꯅꯣꯅꯦ, ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯁꯤꯗꯕ ꯑꯉꯥꯡ ꯑꯃꯈꯛ ꯂꯩ꯫ ꯍꯥ? ꯀꯔꯤ ꯑꯉꯥꯡ ꯍꯥꯏꯕ? ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯧꯅ ꯍꯧꯅ ꯅꯣꯛꯂꯛꯏ꯫ ꯑꯗꯨꯕꯨ ꯏꯕꯣꯆꯧꯕꯗꯤ ꯚꯨꯠ ꯑꯗꯨꯅ ꯅꯣꯛꯂꯤꯕ ꯑꯗꯨ ꯑꯇꯩꯅ ꯇꯥꯈꯤꯅꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯏꯪꯒꯤꯠ ꯀꯟꯅ ꯇꯧꯔꯤ꯫ ꯃꯗꯨꯗ ꯑꯃꯨꯛꯁꯨ ꯚꯨꯠ ꯑꯁꯤꯅ ꯁꯥꯎꯅ ꯉꯥꯡꯂꯛꯏ꯫ ꯍꯥꯏ ꯑꯄꯪ, ꯏꯕꯥꯅꯤꯒꯤ ꯋꯥꯔꯤꯁꯦ ꯀꯅꯥꯅꯁꯨ ꯇꯥꯔꯣꯏ꯫ ꯑꯩꯒꯤ ꯈꯣꯟꯖꯦꯜ ꯇꯥꯒꯗꯧꯔꯤꯕꯁꯤ ꯑꯩꯕꯨ ꯀꯧꯔꯤꯕ ꯅꯪ ꯈꯛꯇꯅꯅꯤ, ꯑꯗꯨꯒꯅꯦ ꯑꯩꯕꯨ ꯎꯒꯗꯧꯕꯁꯤꯁꯨ ꯅꯪ ꯈꯛꯇꯅꯤ꯫ ꯍꯥꯏꯔꯣ ꯅꯪꯒꯤ ꯑꯄꯥꯝꯕꯗꯨ ꯁꯠ-ꯁꯠ, ꯑꯗꯨꯒ ꯀꯔꯤꯒꯤꯗꯃꯛ ꯑꯉꯥꯡꯗ ꯅꯪꯅ ꯊꯕꯛꯁꯦ ꯄꯥꯡꯊꯣꯛꯂꯤꯕꯅꯣ? ꯑꯉꯥꯡ ꯑꯣꯏꯔꯕꯗꯤ ꯑꯩ ꯌꯥꯎꯗ꯭ꯔꯕꯁꯨ ꯅꯪꯅ ꯇꯧꯕ ꯌꯥꯗꯕ꯭ꯔꯥ? ꯏꯕꯣꯆꯧꯕ, ꯑꯩꯅ ꯍꯦꯛ ꯇꯧꯕꯗꯨ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯅꯪꯕꯨ ꯀꯧꯕꯅꯤ꯫ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯒ ꯀꯩꯍꯧꯗꯣꯏꯒꯤ ꯁꯔꯨꯛ ꯑꯣꯏꯔꯒꯗꯤ ꯑꯩ ꯅꯪꯕꯨ ꯀꯧꯔꯔꯣꯏ ꯍꯟꯈ꯭ꯔꯣ꯫ ꯇꯥꯏꯕꯪ ꯃꯤ ꯑꯄꯪꯕ, ꯑꯩꯉꯣꯟꯗ ꯃꯇꯝ ꯃꯥꯡꯍꯜꯂꯅꯨ, ꯁꯠ-ꯁꯠ ꯍꯥꯏꯔꯣ ꯑꯄꯥꯝꯕꯗꯨ꯫ ꯏꯕꯣꯆꯧꯕ, ꯀꯔꯤ ꯊꯣꯛꯆꯩꯌꯦꯅ ꯑꯩꯅ ꯀꯧꯔꯤꯕ ꯅꯪꯅꯁꯨ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯇꯧꯔꯨꯗꯅ꯫ ꯑꯁꯨꯝꯅ ꯁꯥꯎꯁꯤꯟꯅꯗꯨꯅ ꯏꯕꯣꯆꯧꯕꯗꯨ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕꯗꯨ ꯍꯥꯏꯕ ꯍꯧꯔꯛꯏ꯫ ꯑꯩꯈꯣꯏꯒꯤ ꯊꯣꯡꯒꯥꯜꯁꯤꯗꯒꯤꯅꯦ ꯊꯣꯡꯒꯥꯜ 7-9ꯃꯨꯛ ꯆꯠꯂꯒ ꯌꯨꯝ ꯑꯃ ꯂꯩꯕꯅꯤ꯫ ꯃꯃꯥ ꯃꯆꯥꯇꯪ ꯂꯩꯕ, ꯃꯆꯥꯗꯣ ꯄꯤꯕꯥꯔꯦꯜ ꯀꯧꯕꯅꯤ꯫ ꯃꯍꯥꯛ ꯑꯩꯉꯣꯟꯗ ꯑꯃꯗꯤ ꯏꯆꯥꯗꯅꯦ ꯈꯔ ꯑꯌꯦꯠ ꯑꯄꯟ ꯄꯤꯔꯛꯀꯗꯧꯔꯤ, ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯑꯩ ꯂꯣꯏꯁꯤꯟꯕ ꯄꯥꯝꯃꯤ꯫ ꯉꯝꯂꯕꯗꯤ ꯉꯁꯤ ꯍꯌꯦꯡꯁꯤꯃꯛꯁꯤꯗ ꯂꯣꯏꯁꯤꯜꯂꯨ꯫ ꯐꯩ, ꯑꯩ ꯇꯧꯏ, ꯑꯗꯨꯕꯨ ꯑꯩꯒꯤ ꯂꯃꯟꯗꯨꯁꯨ ꯅꯪ ꯁꯦꯝ ꯁꯥꯔꯝꯃꯨ꯫ ꯑꯆꯧꯕ,
Karino nangna pamna piyu hairibase ai pigi. Adubu taibang mi aikhoina ngamgadauba hayu. Mingondane ayet atpan piba oigadabadi hairakano. Aina migida ayet apan taurugadaba oibanina. Aigi lamanso ayet apan adum oigini. Adu nataba lamandi ai pamdi. Ibo Choba. Is. Hoi. Pare. Hairo. Nangi apambado yengagi ngambrana. Yenge nati ngamnaba taugadabani. Asi haiduna phatraba thawai adu saurei. Ibo Choba. Hoi. Hairo. Ai tauramlagi. Angang macha tha hum phadriba. Amagi mongphamdo nahana khotoklaga. Aingoda pigadabani. Karigumba gamdrabadi nagi mungda awaba tagani. Ibo Choba. Ish. Ngamoy dawribra. Ngamnanaba tawramo. Ay chale. Ngasi noni nisida. Thamnamdrabadi. Ay nahaibado nang kaugano. Asi hairamlaga amuba phatraba bud aduso mafam adudagi mangkhri. Aduga mahagda ikoy na thamliba. Potlam kaya sing aduso amata leiramdri. Tasengna Ibo Choba haujiktada wakhal khalai. Mahana tawdoisi chumlibra nadraga karino haina. Sibu mina tawnaba thabak oiba chala amusu khali. Adubu tawge khankhrabanina tawdanadi toklaroi. Tawrage haiduna lepkhrabani. Honglaroi haiduna khalai. Thauramsing asi loiduna imungda changlai. Kai hek changlakpaga mahagi nupi thoinudu leptuna leirami. Maduda khangpre khangduna hairei. Is khangin he. Kadai da sapiruino. Khong hamubani. Aduga kaidorino. Khuruduna moliduna. Ibo Choba khuru animaktu lebak teibudu uri. Khangning ningsinglai. Mahana tawruba kaya adubu ningsinglai. Adubu mahaki nupi angangdi khanganba yade haiduna semdo aga khomlai. Samalenana maringda thoubanida. Aduda tusiline. Aduni kuireisi. Noisu hek hawdok ningdraba aina. Aidi phaniyamna kuirabasi phawba changlaktabuda kaidawrabano khalluri. Aye thokibudu nangbu khangoubrane. Khange. Ibo Choba swai hek lawi. Pumnama mahagi nupina khanglamladra khalai. Adubo karisu thoidona khanglamloida. Khanglabadi mangoda hanglakani. Adubo hanglaktrusnade khanglamnaroi khalladuna. Phamungda sangduna hipkhri. Aduga wakhal nungaina tumthakri. Bibaradi wakhal kaya aduna. Ungladuna thengzilakpa asida khara uitharuri tumtharuri. Pungso animukti tadawri. Adubo tanja asida tin mathak asida gorong tawrai matam ajuda mahak mikap thoklai. Mang oi kari oi taba ajuda chamamnaraduna amukso mamit adu ushilaga tumnanaba hotnai. Adubo hantak muksu gorong tawba adu tarakpadagi hantak mukti mamit adu singli. Mana adu thangatuna tai makhol adu gorong tawramba adubu ka amadagi amada sum tawrai. Aduga akonbada mangongi zinga mathak aduda thilai. Hantak tipi bareldo Phamung aduda hiptuna laithokpa ngamlaktri. Mompak makara thamba gas ki maikhet amakhak mara churup hek thakpadu tap launa lokthoi. Aduga khongthang adu makhon tho andana thorei. Makhon adu sumangolgi zinga aduda adumak tali. Pibarel thong adu tapna hangdorei. Zinga aduda khara kontharap tawna mathakta aruma posa ama leibagi mangongda tawramba aduda uri. Mamli su tawbanina phajana udabadagi gas ki maket adugi maningda blak macha ama torchlight kumba adudo thanjinduni yengi. Matam asida kharadi miyek sengli. Zinga aduda tariba mami asidi khongi khongulni haibasi. Adudagi pibareldu mangondagi tapna kumtharaklaga zinga mathakta mai macha adu thanjillubadadi amuba amakhak leptuna leiramli. Matam aduda pibarelna khalli madudi tharik thagi thawai oiramgadra haina. Aduna wakhaldo kharabu yangtho uri haiduni. Adubu amuba adu tapna wangkhalai atya pakna wangkhrabada matungda makhot amadi makhung adusu zara sangturaktuna zinga mathaktagi makhung adu ani kantharai. Aduga mahaki hek mamangda lepi. Wangdring wangamba adusu zara amuk nemsinkri. Aduga pibarenga chapmanaba maong amada leptuna laikri. Adubu mamli tauba mafamnina masak di menman amata tadi ude khangde. Pibarel di madu tharik tha oirangani haiduna machinduda tharik tha haina korei. Kari mata khomlakti lengakti
ꯑꯗꯨꯕꯨ ꯄꯤꯕꯥꯔꯦꯜꯗꯤ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕ ꯑꯅꯤꯡꯕꯗꯨ ꯇꯞꯅ ꯇꯞꯅ ꯐꯣꯡꯗꯣꯔꯛꯏ꯫ ꯊꯥꯔꯤꯛꯊꯥ, ꯅꯪꯒꯤ ꯊꯋꯥꯏꯁꯤꯅ ꯑꯩꯉꯣꯟꯗ ꯑꯩꯒꯇ ꯂꯣꯏꯅꯅꯤꯡꯉꯦ ꯍꯥꯏꯕꯁꯦ ꯑꯩ ꯀꯔꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯊꯋꯥꯏ ꯅꯪꯅ ꯇꯥꯏꯕꯪ ꯃꯤ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯂꯩꯕꯁꯦ ꯑꯎꯕ ꯃꯤꯅ ꯈꯪꯒꯅꯤ꯫ ꯑꯗꯨꯅ ꯅꯪ ꯏꯃꯥꯒꯤ ꯃꯃꯥꯡꯗꯗꯤ ꯎꯠꯂꯛꯀꯅꯨꯀꯣ꯫ ꯅꯪꯅ ꯄꯦꯟꯗꯦ ꯁꯥꯎꯅꯤꯡꯉꯤ ꯋꯥꯔꯧꯏ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯊꯋꯥꯏꯁꯤ ꯂꯧꯒꯦ ꯍꯥꯏꯔꯕꯁꯨ ꯂꯧꯖꯧ꯫ ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯀꯅꯥ ꯑꯃꯠꯇꯗꯤ ꯑꯀꯤ ꯑꯈꯪ ꯇꯧꯍꯟꯕꯤꯒꯅꯨ꯫ ꯅꯕꯨꯡꯁꯦ ꯍꯤꯡꯕꯗꯁꯨ ꯀꯥꯟꯅꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯅ ꯅꯪꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯄꯥꯝꯖꯔꯕꯁꯨ ꯅꯕꯨꯡꯁꯦ ꯅꯪꯒꯤ ꯅꯅꯥꯛꯇ ꯄꯨꯈ꯭ꯔꯦ ꯍꯥꯏꯕꯁꯨ ꯑꯩ ꯀꯔꯤꯁꯨ ꯍꯥꯏꯔꯔꯣꯏ ꯉꯁꯤꯗꯤ꯫ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯚꯦ ꯇꯧꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯑꯗꯨꯕꯨ ꯑꯃꯨꯕ ꯑꯗꯨꯗꯤ ꯇꯞꯅ ꯇꯞꯅ ꯃꯁꯝ ꯃꯔꯛ ꯑꯗꯨꯗꯒꯤ ꯐꯥꯊꯣꯔꯛꯂꯤ꯫ ꯑꯗꯨꯒ ꯂꯪꯇ꯭ꯔꯤꯛ ꯂꯪꯕ ꯃꯃꯤꯠ ꯑꯗꯨꯒ ꯂꯣꯏꯅꯅ ꯈꯪꯍꯧꯗꯅ ꯆꯨꯡꯁꯤꯜꯂꯛꯂꯒ ꯄꯤꯕꯥꯔꯦꯜꯗ ꯅꯞꯁꯤꯜꯂꯛꯏ꯫ ꯄꯤꯕꯥꯔꯦꯜ ꯂꯩꯃꯥꯏꯗ ꯂꯣꯡꯅ ꯍꯥꯏꯊꯗꯨꯅ ꯂꯨꯈꯝꯗꯨꯗ ꯌꯩꯁꯤꯜꯂꯒ ꯇꯥꯏ꯫ ꯃꯇꯝ ꯑꯗꯨꯗ ꯂꯨꯈꯝ ꯑꯗꯨ ꯀꯥꯏꯔꯤ, ꯏ ꯊꯣꯛꯂꯤ꯫ ꯒ꯭ꯌꯥꯟꯁꯨ ꯃꯥꯡꯒꯗꯕꯗꯒꯤ ꯕ꯭ꯂꯔ ꯆꯠꯄ ꯍꯧꯔꯛꯂꯤ꯫ ꯃꯍꯥꯛꯅ ꯎꯍꯧꯕ ꯑꯁꯤ ꯑꯃꯨꯕ ꯑꯗꯨꯅ ꯆꯣꯡꯁꯤꯜꯂꯛꯂꯒ ꯃꯊꯕꯥꯛꯇ ꯅꯦꯠꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯃꯉꯛꯁꯝ ꯑꯗꯨꯗ ꯀꯟꯅ ꯃꯦꯠꯁꯤꯜꯂꯛꯏ꯫ ꯃꯔꯩ ꯑꯁꯥꯡꯕ ꯄꯨꯝꯅꯝ ꯅꯝꯕ ꯑꯗꯨꯅ ꯑꯃꯨꯛꯁꯨ ꯃꯍꯥꯛꯀꯤ ꯃꯃꯥꯏ ꯃꯃꯤꯠ ꯑꯗꯨ ꯁꯠꯁꯠꯂꯛꯏ꯫ ꯑꯗꯨꯒ ꯑꯀꯣꯟꯕꯗ ꯂꯥꯎꯔꯕ ꯃꯌꯥ ꯃꯈꯦꯠ ꯑꯗꯨ ꯑꯔꯣꯏꯕ ꯊꯛꯇ ꯀꯥꯊꯣꯛꯂꯛꯂꯒ ꯃꯍꯥꯛꯀꯤ ꯃꯀꯣꯛ ꯑꯁꯤ ꯎꯝꯁꯤꯟꯈꯤꯕ ꯑꯁꯤꯅꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯇꯥꯈꯤꯗ꯭ꯔꯤ, ꯒ꯭ꯌꯥꯟ ꯑꯗꯨꯃꯛ ꯃꯥꯡꯈ꯭ꯔꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯅꯤꯃꯨꯛꯇ ꯉꯁꯤꯗꯤ ꯌꯥꯝꯅ ꯅꯥꯟꯅ ꯂꯣꯏꯁꯤꯟꯗꯨꯅ ꯁꯥꯏꯀꯜ ꯑꯗꯨ ꯏꯟꯊꯣꯔꯛꯏ꯫ ꯊꯣꯡꯒꯥꯜꯗ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨꯁꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯅꯣꯛꯐꯦꯠ ꯇꯧꯔꯝꯂꯒ ꯋꯥꯔꯤ ꯁꯥꯔꯛꯏ꯫ ꯖꯦꯔꯤ, ꯌꯧꯔꯛꯑꯕꯣ? ꯃꯨꯛꯇꯥ, ꯀꯃꯥꯏ ꯏꯔꯛꯀꯦ? ꯃꯨꯛꯇꯥ, ꯑꯗꯨꯝ ꯍꯥꯏꯈꯣ ꯍꯥꯏꯔꯣ? ꯃꯉꯥꯜꯗ, ꯃꯁꯤ ꯕꯦꯔꯥꯅꯤ, ꯃꯤꯒꯤ ꯆꯤꯊꯤꯗꯨꯕꯨ ꯅꯉꯣꯟꯗ ꯄꯥꯊꯣꯛꯈꯤꯗ꯭ꯔꯅꯤ? ꯖꯦꯔꯤ, ꯁꯨꯝ ꯈꯪꯅꯤꯡꯇꯧꯅꯤꯗ꯫ ꯃꯉꯥꯜ, ꯑꯗꯣ ꯅꯪ ꯍꯣꯔꯦꯟ ꯃꯉꯣꯟꯗꯗꯤ ꯗꯥꯏꯔꯦꯛ ꯄꯤꯕꯗꯤ ꯉꯝꯅꯤꯀꯣ? ꯃꯨꯛꯇꯥ, ꯉꯝꯅꯤ, ꯑꯗꯣ ꯈꯪꯗꯦ, ꯑꯁ ꯏꯀꯥꯏꯗꯧ ꯌꯥꯝ ꯃꯥꯜꯂꯤ꯫ ꯑꯩꯈꯣꯏ ꯄꯤꯕꯤꯒꯦꯕꯨ ꯃꯤꯉꯣꯟꯗ ꯆꯤꯊꯤ ꯊꯥꯗꯣꯛꯄꯁꯦ ꯊꯨꯡꯂꯗꯤ ꯍꯥꯏꯅꯩꯌꯦ꯫ ꯃꯨꯛꯇꯥ, ꯈꯪꯗꯦ, ꯍꯣꯔꯦꯟ ꯑꯩ ꯅꯉꯣꯟꯗ ꯃꯨꯛꯇꯥ, ꯈꯪꯗꯦ, ꯍꯣꯔꯦꯟ ꯑꯩ ꯃꯉꯣꯟꯗ ꯀꯧꯕ ꯐꯥꯎ ꯉꯝꯗꯅ ꯊꯣꯛꯂꯛꯄ꯭ꯔꯥ ꯀꯩꯅꯣ? ꯃꯉꯥꯜ, ꯌꯥꯔꯣꯏ, ꯀꯨꯏꯔꯕꯅꯤꯀꯣ ꯅꯪꯅ ꯁꯨꯃꯥꯏꯅ ꯐꯣꯡꯗꯣꯛꯅꯤ ꯍꯥꯏꯔꯛꯏꯁꯦ꯫ ꯉꯁꯤꯗꯤ ꯐꯣꯡꯗꯣꯛꯇꯕ ꯌꯥꯔꯣꯏ꯫ ꯍꯦꯛ ꯐꯣꯡꯗꯣꯛꯇ꯭ꯔꯕ ꯃꯇꯨꯡ ꯃꯥꯒꯤ ꯃꯅꯥꯛꯇꯅꯦ ꯆꯠꯃꯤꯟꯅꯔꯗ꯭ꯔꯦ ꯈꯪꯉꯨ꯫ ꯃꯨꯛꯇꯥ, ꯑꯁ ꯌꯥꯔꯦꯍꯦ, ꯅꯣꯏꯁꯤꯗꯤ ꯑꯩꯉꯣꯟꯗ ꯊꯧꯅꯥ ꯍꯥꯞꯂꯛꯀꯗ꯭ꯔꯥ ꯍꯥꯏꯔꯒ ꯄ꯭ꯔꯦꯁꯔ ꯑꯣꯏꯅ ꯄꯤꯁꯜꯂꯛꯏ꯫ ꯏꯁ, ꯊꯧꯅꯥꯅꯤꯅꯦ ꯍꯥꯞꯄꯤꯁꯦ ꯏꯕꯣ꯫ ꯃꯨꯛꯇꯥ, ꯐꯔꯁꯦ, ꯍꯣꯔꯦꯟ ꯊꯣꯛꯑꯕ ꯑꯃ ꯂꯥꯛꯆꯔꯅꯤ꯫ ꯖꯦꯔꯤꯅ, ꯍꯥꯏꯕꯤꯗꯦ ꯍꯥꯏꯅꯨꯍꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯅꯧꯅ ꯂꯥꯛꯄꯗꯨꯅ ꯇꯨꯏꯁꯟ ꯃꯐꯝ ꯌꯧꯔꯤ꯫ ꯁꯥꯇ꯭ꯔ ꯑꯌꯥꯝꯕꯗꯤ ꯇꯨꯏꯁꯟ ꯃꯐꯝ ꯆꯪꯅꯈ꯭ꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯊꯣꯡꯒꯥꯜ ꯑꯁꯤꯗ ꯁꯥꯏꯀꯜ ꯑꯗꯨ ꯈꯥꯝꯗꯨꯅ ꯃꯉꯥꯂꯩꯃꯕꯨ ꯂꯥꯛꯄ ꯉꯥꯏꯔꯤ꯫ ꯈꯨꯗꯥꯡ ꯒꯥꯔꯤꯗ ꯌꯦꯡꯗꯨꯅ ꯃꯇꯝ ꯌꯦꯡꯕꯗꯁꯨ ꯂꯥꯛꯄ ꯌꯥꯕ ꯃꯇꯝꯗꯤ ꯑꯣꯏꯁꯤꯜꯂꯛꯂꯤ꯫ ꯑꯗꯨꯕꯨ ꯂꯥꯛꯇ꯭ꯔꯤ꯫ ꯃꯨꯛꯇꯥ ꯊꯋꯥꯏ ꯈꯤꯇꯪꯗꯤ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯉꯁꯤꯁꯨ ꯂꯥꯛꯑꯔꯣꯏꯗ꯭ꯔꯥ ꯈꯜꯂꯛꯏ꯫ ꯌꯥꯝꯅ ꯇꯅꯤꯛ ꯂꯩꯕ ꯃꯇꯝ ꯑꯁꯤꯗ ꯑꯃꯨꯛꯀꯁꯨ ꯍꯦꯟꯅ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯍꯜꯂꯤꯕ ꯑꯁꯤ ꯇꯨꯏꯁꯟ ꯃꯇꯝ ꯌꯧꯁꯤꯜꯂꯛꯄ ꯑꯁꯤꯗꯅꯤ꯫ ꯁꯨꯃꯥꯡꯗꯒꯤ ꯂꯦꯞꯇꯨꯅ ꯃꯈꯣꯏꯒꯤ ꯑꯣꯖꯥ ꯑꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯀꯧꯔꯛꯄ ꯑꯗꯨꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯕꯤꯠ ꯇꯦꯛꯈ꯭ꯔꯤ꯫ ꯎꯄꯥꯏ ꯂꯩꯔꯔꯣꯏ, ꯐꯔꯛ ꯇꯥꯔꯦ ꯈꯜꯂꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯕꯤꯠ ꯇꯦꯛꯅ ꯆꯪꯉꯛꯏ꯫ ꯑꯁꯣꯝꯗ ꯇꯨꯏꯁꯟ ꯑꯗꯨꯁꯨ ꯍꯧꯖꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯨꯛꯇꯥꯗꯤ ꯇꯨꯏꯁꯟꯒ ꯌꯥꯎꯅꯤꯡꯂꯛꯇ꯭ꯔꯤ꯫ ꯌꯥꯝꯅ ꯊꯃꯣꯏ ꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯑꯔꯩꯕ ꯊꯧꯅꯥ ꯄꯨꯝꯕ ꯈꯣꯝꯖꯤꯟꯗꯨꯅ ꯁꯦꯝ ꯁꯥꯔꯒ ꯂꯥꯛꯂꯒ ꯉꯁꯤꯁꯨ ꯀꯥꯟꯅꯗ꯭ꯔꯦ ꯈꯜꯂꯨꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯃꯉꯥꯂꯩꯃꯗꯤ ꯇꯨꯏꯁꯟ ꯃꯐꯝ ꯑꯁꯤꯗ ꯁꯠ ꯐꯥꯎꯖꯤꯜꯂꯛꯏ꯫ ꯈꯔ ꯊꯦꯡꯗꯣꯛꯈꯤꯕ ꯃꯥꯜꯂꯤ ꯃꯥꯒꯤ ꯃꯑꯣꯡ ꯑꯗꯨ꯫ ꯃꯗꯨ ꯎꯔꯨꯕꯗꯗꯤ ꯇꯦꯊꯔꯨꯔꯕ ꯃꯨꯛꯇ ꯊꯧꯅꯥ ꯂꯥꯛꯂꯤ, ꯃꯌꯣꯟ ꯆꯣꯡꯂꯛꯂꯤ꯫ ꯍꯩꯅꯤꯡꯂꯨꯗ꯭ꯔꯕ ꯃꯥꯏꯊꯣꯡ ꯑꯗꯨꯁꯨ ꯃꯉꯥꯂꯩꯃꯗ ꯃꯃꯤꯠ ꯀꯨꯞꯇꯨꯅ ꯌꯦꯡꯂꯤ꯫ ꯃꯉꯥꯂꯩꯃꯁꯨ ꯍꯣꯕꯦ ꯃꯁꯝ ꯃꯅꯥ ꯑꯗꯨ ꯁꯦꯝꯗꯨꯅ ꯂꯥꯏꯔꯤꯛ ꯑꯗꯨ ꯂꯧꯊꯣꯛꯂꯛꯂꯤ꯫ ꯑꯗꯨꯒ ꯇꯨꯏꯁꯟ ꯑꯗꯨ ꯌꯥꯎꯔꯤ꯫ ꯃꯨꯛꯇꯥ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯑꯃꯗꯨꯝ ꯐꯔꯛꯇꯨꯅ ꯍꯣꯔꯦꯟ ꯇꯨꯏꯁꯟ ꯍꯟꯈꯤꯕꯗ ꯐꯣꯡꯗꯣꯛꯂꯅꯤ ꯈꯜꯂꯨꯕꯗ ꯇꯨꯏꯁꯟ ꯑꯗꯨ ꯃꯣꯟꯗꯥ ꯑꯃꯗ ꯌꯥꯎꯔꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯂꯣꯏꯖꯔꯤ꯫ ꯍꯌꯦꯡ ꯑꯃꯨꯛ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯈꯥ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯕꯤꯗꯥꯏ ꯅꯤꯖꯔꯤ꯫